Nongju Mipham ki marini Chanba Numitsu Charangnaba Thok Khre tha asigi kundagi haukiba parliament ki Nongju Mipham asi question paper leak oibagi matangda thokliba wathok asina maram oiraga Charangnaba kya thoktuna house ki proceeding ningthina chathaba ngamdana lakraba matung Mipham asigi marini Chanba Numittasu opposition ki question leak oiba naha singi khongjangda police na ka henba action amasung lengakna education minister Kankhatuna thambagi matangda kholaw kya lawrakpadagi Charangnaba thoktuna ningthina function tawba ngamdana elzon tawki parliamentary affairs minister Kiren Rijijuna lengakna wari sagani haibagi thajaba pirabasu opposition na wari sanaba hotnabagi mahutta Charangnaba thohanduna leire haiki